MALEM की KEITHEL de Lupa Crore Chamaga Supna Manga Rom Oigadaba Heroin KG Amaga Gram Chamanga Nifutaret Assam Police na Myanmar Macha Ani AMASUNG MIZORAM Macha Amadagi Phagatpa Ngamle HAIRI Hiram Asiga Mari Lainana Press na Fangba Pau Manahai Faraba Miyoi Sing Adudi Myanmar Dagi Lal Town Jova Chahi Kuntraga Mathoy Miss Mal Saung Mengi Chahi Kuntraga Taruk Amadi Mizoram ki Champai District Dagi Daniel C Lal Chandama Chahi Kuntraga Nithoi ni HAIRI Makoy sing adu akaknaba pau mafangbadagi ngarang numidang Assam Police na Kasar District yung manung chan na layba Silchargi Atal Basti area da red chathabada Phagatpa Ngamle MALEM ki KEITHEL de Lupa Crore Chamaga Manga Rom Oigadaba Heroin KG Amaga Gram Chamanga Nifutaret adu amuba machugi leather bag mapan amasung soap case humfu da yarambani Potlam sing adu Myanmar dagi Mizoram ki Champai District ta pusilak laba matung mafam asidi yarakpani haina Kasar District Police ki SP Numal Mahatta na fongdorakli